ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯃꯁꯛ ꯂꯣꯏꯅ ꯐꯖꯔꯝꯃꯤ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯣꯏꯗꯨꯅ ꯑꯎꯕꯁꯤꯡꯅ ꯌꯦꯡꯅꯤꯡꯕ ꯑꯄꯥꯝꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯀꯟꯅꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯅ ꯊꯕꯛ ꯀꯌꯥ ꯁꯨꯗꯨꯅ ꯁꯦꯜ ꯀꯌꯥ ꯇꯥꯟꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯅ ꯑꯍꯜꯒꯤꯅ ꯍꯌꯥꯏꯅꯨ, ꯌꯥꯏꯃꯒꯤꯅ ꯄꯤꯌꯥꯏꯅꯨ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤꯅ ꯂꯤꯛꯂꯥꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ, ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯍꯤ ꯑꯃꯃꯨꯛꯇꯪ ꯈꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯗꯗꯤ ꯂꯣꯏꯅ ꯂꯦꯡꯒꯥ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅꯨꯅ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯅꯥꯛꯇꯅ ꯃꯆꯦ ꯌꯥꯏꯃ ꯄꯤꯌꯥꯏꯅꯨꯅ ꯇꯔꯦꯡ ꯑꯃ ꯇꯧꯗꯨꯅ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯆꯦ ꯌꯥꯏ, ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯗ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ? ꯆꯠꯅꯤ ꯍꯥꯏꯔꯒ ꯆꯠꯇ꯭ꯔꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." "ꯏꯆꯦꯝꯒꯤ ꯂꯤꯛꯂꯥꯏꯅꯨ, ꯅꯪꯕꯨ ꯈꯖꯤꯛꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ? ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯅꯪꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯂꯝꯍꯦꯜꯂꯤꯗꯀꯣ ꯅꯪꯁꯦ꯫ ꯐꯨꯔꯤꯠ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯖꯕꯁꯤꯗ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ? ꯂꯩꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯩ ꯂꯩꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯅꯅꯥꯎ ꯑꯩꯁꯦ ꯆꯥꯎꯔꯕꯅꯦ, ꯃꯤꯒꯤ ꯃꯆꯥꯒꯨꯝꯅ ꯍꯤꯡꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯍꯥꯏꯕꯕꯨ ꯃꯁꯤꯃꯒ, ꯑꯗꯨꯒ ꯅꯪꯅ ꯐꯣꯠꯄ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯗꯨꯃꯇꯪꯅꯤ꯫ ꯅꯪꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯦ, ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯁꯦꯜꯗꯤ ꯀꯌꯥꯝ ꯊꯣꯛꯂꯤꯕꯒꯦ? ꯅꯪ ꯃꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦ ꯃꯍꯜꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗꯤ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ?" ꯂꯤꯛꯂꯥꯏꯅꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯉꯨ ꯑꯁꯤꯗꯅꯤ꯫ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅ꯫ ꯐꯨꯔꯤꯠ ꯑꯃꯇꯪ ꯐꯥꯎꯕ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯠꯄꯗꯣ ꯃꯦꯟꯁꯤꯟꯖꯔꯒꯦ." "ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯆꯦ ꯇꯥꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯗꯨꯕꯨ? ꯂꯤꯛꯂꯥꯏ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦꯀꯣ? ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯀꯣ꯫ ꯅꯪꯅ ꯐꯨꯔꯤꯠ ꯂꯤꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤꯔ ꯏꯆꯦꯒꯤꯔ ꯑꯃꯗꯒꯤ ꯍꯦꯛꯇ ꯂꯤꯠꯂꯨ ꯀꯩꯗꯧꯒꯦ?" "ꯂꯤꯠꯂꯣꯏ ꯑꯃꯠꯇ, ꯁꯦꯒꯥꯏꯕꯁꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯤꯠꯇꯨꯅ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦ." ꯑꯁꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯋꯥ ꯉꯥꯡꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯦ ꯑꯍꯜ ꯍꯌꯥꯏꯅꯨꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏꯅ ꯉꯥꯡꯅꯔꯝꯂꯤꯕꯗꯨꯕꯣ?" ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯤꯛꯂꯥꯏꯅꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯌꯥꯏꯅꯨꯅ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯅꯔꯕꯒꯦ? ꯑꯃꯨꯛ ꯈꯠꯅꯔꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯈꯣꯏꯅ ꯁꯨꯛꯇꯥ ꯇꯥꯗꯦꯅ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ?" ꯃꯅꯥꯎꯅꯨꯄꯤ ꯂꯤꯛꯂꯥꯏꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯉꯤ, "ꯂꯤꯛꯂꯥꯏ, ꯅꯆꯦꯗ ꯀꯔꯤ ꯍꯥꯏꯔꯨꯒꯦ ꯅꯪꯅ?" ꯂꯤꯛꯂꯥꯏꯅ, "ꯍꯪꯕꯤꯔꯛꯀꯅꯨ ꯑꯝꯇ." ꯄꯤꯌꯥꯏꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯄꯤꯌꯥꯏꯅꯨ, ꯅꯅꯥꯎꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯑꯃꯨꯛ?" "ꯂꯤꯠꯅꯅꯕ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯕꯤꯌꯣꯌꯦ꯫ ꯍꯥꯏꯕꯕꯨꯗꯤ ꯀꯨꯏꯔꯕ, ꯑꯗꯨꯗ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯁꯦꯜ ꯀꯣꯝꯕ ꯀꯥꯟꯗ ꯂꯩꯁꯤꯅ ꯑꯩꯅ ꯍꯥꯏꯕ, ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ." ꯋꯥꯐꯝ ꯑꯁꯤꯗ ꯍꯌꯥꯏꯅꯨꯅ ꯂꯤꯛꯂꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯤꯛꯂꯥꯏ, ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯩꯕꯗꯣ ꯏꯆꯦꯅ ꯁꯣꯏꯗꯅ ꯂꯩꯕꯤꯒꯅꯤ꯫ ꯏꯆꯦ, ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ꯫ ꯍꯧꯖꯤꯛꯁꯦ ꯁꯦꯜ ꯌꯥꯝꯅ ꯋꯥꯔꯤ꯫ ꯏꯆꯦꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯈꯥꯎꯕ ꯌꯥꯎꯗꯨꯅ ꯇꯦꯛ ꯇꯦꯛ ꯁꯦꯜ ꯈꯔ ꯇꯥꯟꯖꯕꯁꯤꯅꯁꯨ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯁꯤꯈꯛ ꯃꯦꯟꯅꯕꯗꯨ ꯀꯣꯟꯅꯗꯦ꯫ ꯃꯇꯝ ꯈꯔ ꯈꯥꯡꯈꯤꯁꯤꯀꯣ." ꯂꯤꯛꯂꯥꯏꯅꯨꯅ ꯐꯠ ꯈꯨꯝꯃꯤ, "ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯩꯁꯨ ꯏꯈꯣꯡ ꯏꯈꯨꯠ ꯄꯥꯜꯂꯤ꯫ ꯏꯁꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯏꯁꯥꯒꯤ ꯐꯤꯁꯤꯗꯤ ꯂꯩꯖꯒꯅꯤ꯫ ꯅꯈꯣꯏꯗꯒ ꯑꯝꯇ ꯍꯥꯏꯔꯣꯏ." ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯌꯥꯏꯅꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯅꯤ ꯃꯅꯥꯎꯅꯨꯄꯤ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯂꯤꯛꯂꯥꯏ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯆꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯕꯨ ꯀꯩꯁꯨ ꯎꯗꯕ꯭ꯔꯣ?
ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯜꯅ ꯏꯅꯥꯎ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗꯗꯤ ꯏꯆꯦꯅ ꯈꯛ ꯐꯪꯍꯟꯅꯤꯡꯗꯦ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯂꯩꯔꯤꯕ ꯄꯨꯛꯆꯦꯜ ꯃꯥꯟꯅꯅ ꯏꯪꯅ ꯇꯞꯅ ꯂꯩꯁꯤ ꯀꯩꯗꯧꯒꯦ ꯄꯤꯌꯥꯏꯅꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯁꯦꯟ ꯍꯥꯏꯕ ꯈꯟꯗꯈꯩ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯉꯤ ꯏꯆꯦ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯗꯝ ꯊꯤꯕꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯣ ꯃꯇꯝꯗꯨꯗ ꯄꯂꯦꯝ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯆꯤ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯜꯂꯒꯅꯨ ꯍꯥꯏꯔꯝꯈꯤ 이마게 로이 미꿉다 하이람키 와파마두부 아이는 세수 ngakli 아두나니 아이는 아코이 아니부 타박 수바 야로 하이는 팅리브세 마뚱다 아두공 와파마다 아무 하나 하이가누고 아마롬다 릭라이노 아시 아톰비 오이ꯕꯒꯤ ꯍꯧꯅꯕꯤ ꯅꯤꯡꯈꯤꯕꯗꯨꯅ ꯃꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ ꯍꯌꯥꯏꯅꯨ ꯃꯇꯝ ꯑꯗꯨꯕꯨ ꯍꯪꯒꯠꯇꯨꯅ ꯅꯤꯡꯁꯤꯡꯂꯨꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯔꯥꯡ ꯂꯥꯏꯖ ꯏꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯃꯆꯥ ꯑꯍꯜꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ 이마게 하야이노 나실 나나w ahum ase 온ꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯔꯅꯤꯗꯀꯣ ꯄꯟꯊꯧ ꯃꯍꯥꯛꯀꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯥꯂꯦꯝ ꯑꯩꯒ ꯑꯃꯨꯛ ꯁꯦꯠꯅꯕ ꯇꯥꯔꯤ 이마ꯒꯤ ꯂꯥꯡꯂꯦꯟ ꯆꯔꯩꯍꯟ ꯅꯪꯅꯅꯦ ꯅꯅꯥꯎ ꯑꯅꯤ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯎꯀꯣ ꯑꯋꯥꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯜꯂꯛꯀꯅꯨꯀꯣ ꯃꯤꯅ ꯂꯝꯆꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯍꯜꯂꯛꯀꯅꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯃꯥ ꯅꯄꯥꯕꯨ ꯄꯤꯕꯟ ꯄꯥꯕꯅꯍꯜꯂꯛꯀꯅꯨꯀꯣ ꯅꯣꯡꯗꯝ ꯊꯤꯕꯤ ꯅꯅꯥꯎ ꯑꯅꯤꯁꯤꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯑꯔꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯂꯨ ꯑꯅꯤꯗ ꯇꯁꯦꯡꯅ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯁꯤꯟꯊꯔꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯃꯁꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯉꯝꯗ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯖꯩ ꯏꯆꯦ ꯀꯞꯂꯒꯅꯨꯁꯤ ꯏꯆꯦꯅ ꯀꯞꯄꯁꯦ ꯅꯅꯥꯎ ꯑꯩ ꯌꯦꯡꯕ ꯉꯝꯖꯗꯦ ꯁꯤ ꯀꯞꯂꯒꯅꯨ ꯂꯤꯛꯂꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ 이ꯆꯦꯅ ꯀꯞꯄꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯕ꯭ꯔꯥ ꯅꯪꯅꯁꯨ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯂꯤꯛꯂꯥꯏꯅꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯍꯌꯥꯏꯅꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ 이ꯆꯦꯒꯤ ꯄꯤꯌꯥꯏꯅꯨ ꯅꯪꯁꯨ ꯅꯅꯥꯎ ꯑꯁꯤꯒ ꯈꯛ ꯃꯥꯟꯅꯒꯅꯨ ꯂꯤꯛꯂꯥꯏ ꯑꯁꯦ ꯃꯔꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯅꯤ ꯃꯍꯥꯛꯅ ꯉꯥꯡꯅꯤꯡꯕ ꯃꯈꯩꯗꯣ ꯉꯥꯡꯖꯁꯅꯤ ꯑꯗꯨꯝꯅ ꯈꯟꯗꯣꯛꯂꯕꯗꯤ ꯌꯥꯔꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯧꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯑꯩ ꯃꯆꯦꯅꯤ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯁꯦꯝꯗꯣꯛꯍꯧꯒꯗꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡꯁꯤ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇ ꯂꯥꯛꯄꯗ ꯁꯦꯠꯅ ꯆꯥꯅꯕ ꯂꯩꯇꯕꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯖꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨꯕꯨ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯉꯝꯂꯕ ꯀꯥꯟꯗ ꯂꯩꯕꯁꯨ ꯉꯥꯏꯗꯅ ꯍꯌꯦꯡꯈꯩꯗꯤ ꯃꯥꯟꯅꯒꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯍꯧꯔꯞꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯧꯏ ꯂꯤꯛꯂꯥꯏ ꯆꯥꯛ ꯑꯁꯤ ꯊꯣꯡꯂꯕꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯨ ꯂꯥꯛꯑꯣ ꯍꯤꯌꯥꯏꯅꯨꯅ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯁꯦ ꯏꯆꯦꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯧꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅꯤ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯆꯪꯕ ꯍꯧꯅꯗꯦ ꯑꯩ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯆꯦꯡꯆꯥꯛ ꯈꯔꯁꯨ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ ꯍꯤꯌꯥꯏꯅꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯃꯈꯥ ꯆꯠꯊꯩ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯪꯆꯥꯛ ꯆꯥꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ ꯂꯪꯆꯥꯛ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯥꯛꯊꯔꯝꯃꯤ ꯍꯌꯥꯏꯅꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯪ ꯑꯗꯨꯗꯤ ꯃꯄꯨ ꯀꯌꯥꯝ ꯂꯩꯔꯤ ꯃꯁꯤꯅ ꯂꯣꯏꯔꯦ ꯐꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯗꯤ ꯂꯧꯈꯥꯎ ꯁꯦꯜꯗꯣ ꯈꯔ ꯐꯪꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯀꯨꯝꯂꯤꯕ ꯁꯤꯒꯤ ꯁꯦꯜꯗꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯗꯨꯗ ꯂꯩꯔꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯍꯌꯥꯏꯅꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯗꯨꯅ ꯄꯨꯈꯝ ꯑꯅꯤꯔ ꯊꯤꯗꯣꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯆꯥꯛꯁꯤ ꯁꯥꯔꯤꯀꯥꯟꯗ ꯁꯥꯎꯁꯤ ꯅꯅꯥꯎꯅꯨꯄꯤꯗꯨꯕꯨꯅꯦ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ
ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯀꯧꯏ꯫ ꯂꯤꯛꯂꯥꯏꯅꯨ, ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯍꯧꯔꯦ, ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯂꯤꯛꯂꯥꯏꯅꯨꯗꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯩꯃꯥ, ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯏꯆꯦ, ꯂꯤꯛꯂꯥꯏꯗꯤ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯨꯝꯍꯧꯔꯦ ꯍꯥꯏꯕ? ꯇꯨꯝꯖꯔꯁꯅꯨ ꯑꯗꯨꯗꯤ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯆꯥꯊꯣꯛꯑꯁꯤ꯫ ꯃꯍꯥꯛꯀꯤꯗ ꯄꯨꯈꯝ ꯑꯃꯁꯦ ꯊꯝꯕꯤꯔꯝꯂꯁꯤ꯫ ꯍꯣꯔꯦꯟ ꯂꯥꯝꯂꯒꯅꯦ ꯍꯛꯀꯨꯗꯨꯅ ꯆꯥꯖꯔꯁꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯆꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯌꯥꯏꯅꯨꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯕ ꯇꯨꯡꯗꯅꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯥꯏꯅꯨ, ꯑꯩꯈꯣꯏꯗꯤ ꯊꯣꯔꯛꯂꯕꯅꯤ, ꯅꯪꯁꯨ ꯊꯣꯔꯛꯑꯣ, ꯅꯪ ꯀꯧꯕ ꯆꯪꯉꯛꯏꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯊꯨꯅ ꯊꯣꯛꯂꯛꯑꯒꯦ꯫ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯤ꯫ ꯍꯌꯥꯏꯅꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯕꯗ ꯁꯦꯠꯅꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯅꯥꯎ ꯌꯥꯏꯃꯕꯨ ꯀꯧꯗꯨꯅ ꯍꯥꯏ꯫ ꯄꯤꯌꯥꯏꯅꯨ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯇ꯭ꯔꯤ, ꯍꯧꯗꯣꯛꯄꯒ ꯑꯝꯇ ꯇꯥꯗꯦ꯫ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯥꯕꯣ? ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ, ꯃꯔꯤꯟ ꯇꯟꯗꯨꯅ ꯇꯨꯝꯁꯤꯜꯂꯤꯕ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯅ ꯀꯧꯔꯝꯂꯤꯕꯗꯣ ꯏꯆꯦ ꯊꯣꯛꯑꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯣꯛꯑꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯇꯤꯅꯦ ꯂꯧꯕꯨꯛꯇ ꯃꯈꯣꯏꯅ ꯄꯨꯔꯛꯄꯗꯣ ꯃꯗꯨꯗꯒꯤ ꯆꯥꯔꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯧꯀꯣ, ꯈꯟꯅꯗꯕꯤ ꯐꯖꯅ ꯂꯩꯔꯝꯃꯣ, ꯏꯆꯦ ꯉꯟꯅ ꯍꯜꯂꯛꯀꯅꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯁꯤ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯃꯅꯥꯎ ꯑꯅꯤꯒꯤꯗꯃꯛ ꯍꯣꯠꯅꯔꯤ꯫ ꯍꯌꯥꯏꯅꯨ ꯊꯣꯛꯈ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯗꯝꯅ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯀꯌꯥꯗ ꯃꯔꯤꯜ ꯇꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯉꯔꯥꯡꯁꯨ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯇꯨꯝꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯗꯦꯅꯦ꯫ ꯂꯤꯛꯂꯥꯏ, ꯊꯨꯅ ꯍꯧꯒꯠꯂꯣ, ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯦ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯩ ꯂꯪꯆꯥꯛ ꯆꯥꯛꯄ ꯂꯣꯏꯁꯤꯟꯗ꯭ꯔꯤꯀꯣ, ꯉꯁꯤ ꯉꯝꯅꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯂꯪꯆꯥꯛ ꯆꯥꯛꯄ ꯍꯧꯏ꯫ ꯄꯤꯌꯥꯏꯅꯨꯅ ꯂꯪꯂꯪꯀꯥꯏ ꯑꯃ ꯆꯥꯛꯂꯞ ꯐꯥꯎꯕ ꯃꯅꯥꯎꯅꯨꯄꯤꯗꯨ ꯍꯧꯒꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯝꯀꯟꯕ ꯑꯉꯥꯡꯅꯤ ꯃꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯦ ꯑꯩꯅ ꯍꯦꯛ ꯅꯝꯗꯅ ꯊꯣꯡꯗꯧꯔꯤ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ꯫ ꯇꯨꯝꯃꯨ ꯅꯪ, ꯇꯨꯝꯃꯨꯀꯣ ꯅꯪ꯫ ꯄꯤꯌꯥꯏꯅꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯆꯥꯛꯎꯞꯅ ꯎꯞꯇꯨꯅ ꯊꯝꯂꯝꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯎꯞꯇꯨꯅ ꯁꯨꯃꯛ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯆꯥꯛ ꯑꯁꯦ ꯆꯥꯗꯕ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯤ ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ꯫ ꯅꯪꯗꯤ ꯉꯔꯥꯡ ꯆꯥꯛ ꯑꯗꯨꯃꯛ ꯆꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯁꯤ ꯍꯧꯒꯠꯂꯨꯁꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯃꯁꯥꯗꯨ ꯂꯦꯡꯂꯛꯏ, ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯁꯤ ꯍꯧꯒꯠꯂꯣ, ꯅꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯏꯆꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯂꯒꯦ꯫ ꯂꯤꯛꯂꯥꯏꯅꯨ ꯃꯁꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯗꯈꯩ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯋꯥꯅꯤ, ꯅꯨꯃꯤꯠꯁꯦ ꯌꯧꯔꯦ, ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯍꯧꯒꯠꯂꯣ꯫ ꯏꯆꯦꯅꯦ ꯆꯕꯣꯟ ꯃꯍꯤ ꯂꯧꯕꯤꯒꯦ, ꯈꯔ ꯊꯛꯅꯕ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯤꯒꯦ꯫ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯉꯟꯅ ꯇꯨꯝꯕꯗꯥꯏꯅꯦ꯫ ꯁꯤ ꯍꯧꯒꯠꯂꯣ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯇꯨꯝꯃꯣ꯫ ꯏꯆꯦ, ꯑꯩ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ? ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯅꯝꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯁꯥꯁꯤꯗꯤ ꯎꯟꯃꯨꯛ ꯏꯪꯉꯤꯅ꯫ ꯐꯔꯦ, ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯀꯣ, ꯏꯆꯦ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨ ꯇꯁꯦꯡꯅ ꯅꯥꯗꯨꯅ ꯐꯝꯖꯥꯎ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯆꯤꯟꯕꯥꯟ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯄꯤꯌꯥꯏꯅꯨꯅ ꯐꯝꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯏꯆꯦꯗ ꯁꯥꯎꯕ꯭ꯔꯅꯦ? ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯈꯔ ꯉꯥꯡꯕ ꯁꯛꯄꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯏꯆꯦ ꯃꯩꯈꯣꯏꯅꯤꯒꯤ ꯃꯤꯠꯇ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯆꯩꯕ ꯅꯠꯇꯤꯌꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯤ꯫ ꯅꯪꯅ ꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯏꯆꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯁꯤ ꯅꯥꯕ ꯐꯔꯣ꯫ ꯂꯤꯛꯂꯥꯏꯅꯨꯗꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯥꯇꯥꯔꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯁꯨ ꯃꯝꯁꯤꯜꯂꯛꯂꯦ, ꯏꯆꯦꯁꯨ ꯁꯣꯏꯗꯅ ꯍꯜꯂꯛꯂꯒꯅꯤ꯫ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒꯅꯤ꯫ ꯏꯆꯦꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ꯫ ꯆꯐꯨꯗꯨꯗ ꯃꯍꯤ ꯍꯥꯞꯇꯨꯅ ꯃꯩꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯈꯤꯗꯦꯀꯣ ꯉꯁꯥꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯆꯦꯡꯐꯨꯗꯨꯗ ꯐꯥꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫
ꯆꯦꯡ ꯃꯔꯨ ꯑꯅꯤ ꯑꯍꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯝ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯩꯅꯥꯛꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯐꯝꯊꯩ꯫ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯀꯟꯅ ꯈꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯌꯥꯏꯅꯨꯅ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯅꯪꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯨꯅ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ ꯃꯥꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯧꯏ꯫ ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏꯅꯨ! ꯄꯤꯌꯥꯏꯅꯨꯅ ꯁꯠ ꯈꯨꯝꯃꯤ꯫ ꯏꯆꯦ, ꯀꯧꯕꯤꯔꯨꯒꯅꯨ, ꯃꯍꯥꯛ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯕꯒꯦꯅꯦ? ꯑꯩꯅ ꯅꯉꯣꯟꯗ ꯃꯥꯕꯨ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯁꯤꯗꯤꯕꯀꯣ! ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯔꯛꯏ꯫ ꯃꯅꯥꯎ ꯌꯥꯏꯃꯒꯤ ꯅꯨꯡꯕꯪꯅꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯦ? ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯕꯗꯤꯅꯦ ꯌꯥꯔꯔꯣꯏ꯫ ꯄꯤꯌꯥꯏꯅꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯏꯆꯦ, ꯆꯦꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯍꯥ? ꯆꯦꯡ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ? ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯎꯪꯂꯤꯕꯗꯨꯕꯣ? ꯏꯆꯦꯅ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯈꯔ ꯋꯥꯠꯂꯛꯄꯅꯤ꯫ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ꯫ ꯈꯥꯎꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯒ ꯊꯣꯡꯉꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯃꯆꯤꯟꯗ ꯀꯧꯏ꯫ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯅ ꯊꯕꯛ ꯁꯨꯔꯕꯒꯦ? ꯅꯆꯦꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤꯃꯅꯦ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯏꯅꯥꯎ ꯋꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯌꯥꯏꯅꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥꯏꯅꯨꯕꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯏꯄꯠ ꯄꯠꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯐꯃꯨꯡ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯆꯦ ꯂꯥꯛꯂꯦ꯫ ꯂꯤꯛꯂꯥꯏꯅꯨ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯦꯕꯨ ꯌꯦꯡꯉꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯆꯦꯗ ꯍꯥꯏꯌꯣ꯫ ꯃꯍꯥꯛꯅ ꯍꯪꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯟꯗ꯭ꯔꯕꯗꯨꯗ ꯃꯅꯥꯎ ꯌꯥꯏꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯁꯤ ꯀꯩꯗꯧꯔꯦ? ꯑꯩꯅ ꯍꯪꯕꯁꯨ ꯑꯝꯇ ꯈꯨꯝꯗꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ꯫ ꯉꯁꯤ ꯑꯌꯨꯛꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯏꯆꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯍꯌꯥꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎꯕꯨ ꯅꯥꯔꯕ? ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯗ꯭ꯔꯤꯕ? ꯃꯆꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯅꯥꯔꯨꯒꯅꯤ? ꯂꯤꯛꯂꯥꯏ, ꯅꯪ ꯀꯔꯤꯒꯤ ꯅꯥꯗꯣꯏꯅꯣ? ꯃꯈꯨꯠ ꯑꯗꯨꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯁ, ꯌꯥꯝ ꯏꯪꯂꯤ ꯉꯁꯤꯗꯤ꯫ ꯅꯪꯕꯨ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯝꯇ ꯅꯞꯊꯣꯛꯄꯤꯗ꯭ꯔꯕ꯭ꯔꯣ? ꯏꯆꯦ, ꯑꯩꯁꯨꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯤꯡ ꯑꯁꯥꯕ ꯌꯩꯕꯅꯤ꯫ ꯑꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯆꯠꯂꯣ, ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯊꯨꯅ ꯊꯥꯡꯒꯠꯂꯣ, ꯑꯩ ꯇꯧꯒꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯆꯐꯨ ꯃꯍꯤ ꯑꯣꯏꯅꯕ ꯊꯥꯡꯒꯠꯂꯤꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯕꯨ ꯀꯣꯟ ꯑꯃꯗ ꯈꯔ ꯍꯩꯊꯗꯨꯅ ꯐꯤ ꯑꯃꯣꯟꯕ ꯑꯃꯒ ꯃꯁꯤꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯌꯥꯏꯅꯨꯅ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯁꯨꯝꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯇꯞ ꯇꯞ ꯅꯞꯊꯣꯛꯄꯤꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯅꯥꯎ ꯌꯥꯏꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯑꯁꯥꯕ ꯈꯔ ꯊꯣꯡꯒꯠꯂꯨ, ꯏꯆꯦꯅ ꯄꯤꯖꯒꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯌꯥꯏꯅꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯅꯥꯕ ꯌꯥꯗꯦ꯫ ꯑꯩꯅ ꯏꯅꯥꯎꯕꯨ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯂꯩꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯨꯒꯤ ꯁꯛꯇꯝꯒ ꯏꯅꯥꯎꯒꯤ ꯁꯛꯇꯝꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯁꯛꯇꯝꯗꯣ ꯉꯁꯤ ꯏꯅꯥꯎꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯗ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯆꯦꯝꯒꯤ ꯂꯤꯛꯂꯥꯏꯅꯨ, ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ? ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯂꯛꯀꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅꯅꯦ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯤꯌꯥꯏꯅꯨꯅ ꯆꯥꯛꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯊꯤꯗꯣꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯌꯥꯏꯅꯨꯅ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯛ ꯆꯗꯨꯝ ꯑꯃ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗ ꯏꯟꯅꯕ ꯇꯧꯔꯤ꯫ ꯂꯤꯛꯂꯥꯏ, ꯆꯥꯛ ꯑꯁꯥꯕ ꯈꯔ ꯆꯥꯁꯤ꯫ ꯌꯥ ꯇꯥꯔꯤꯕ ꯂꯤꯛꯂꯥꯏꯅꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯆꯥꯗꯕ ꯌꯥꯗꯦ, ꯈꯔ ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯗꯨꯝ ꯏꯟꯗꯨꯅ ꯆꯥꯕꯁꯦ ꯅꯪꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯇꯥꯏꯅꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯑꯩꯅ ꯑꯗꯨꯝꯅ ꯏꯟꯕꯤꯔꯕꯁꯨ ꯆꯥꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯦ ꯏꯆꯦ꯫ ꯃꯥꯗꯤꯅꯦ ꯑꯩꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅꯤ꯫ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯆꯥꯛ ꯆꯗꯨꯝ ꯈꯔꯁꯤ ꯆꯥꯁꯤꯁꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯂꯤꯛꯂꯥꯏ, ꯅꯪꯕꯨ ꯈꯔ ꯆꯥꯔꯨꯕ? ꯅꯪꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯝꯗ꯭ꯔꯦ꯫ ꯏꯆꯦꯅꯦ ꯅꯪꯉꯣꯟꯗ ꯆꯩꯔꯔꯣꯏ꯫ ꯍꯌꯥꯏꯅꯨꯅ ꯏꯆꯦꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤꯕꯁꯦ ꯅꯪꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯩꯅꯕꯅꯤ꯫ ꯐꯅꯦꯛ ꯑꯃꯁꯨ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯏꯆꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯁꯨꯝꯅ ꯅꯥꯗꯨ ꯂꯩꯔꯕꯗꯤ ꯏꯆꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯃꯗꯨꯅꯅꯦ ꯅꯥꯔꯒ ꯂꯩꯕ ꯌꯥꯗꯦꯁꯦ꯫ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯜꯂꯣ꯫ ꯐꯅ ꯊꯦꯝꯅꯧꯗꯨꯅ ꯌꯦꯡꯕꯗ
Liklaynuna chak maru ama phawba saw haiba yaramde matamsu phane yamna haujinkirami manaw yaimabu yengduna amuk hairai nangsu khara sathuro isidi saroige aisu saningre iche asi hairaga chakhumna sangduna sariba sing adu buloina loisili hayainudu manaw nu bigi manakta lengdana sumak leirami ahinga duma mapam adra nonglenki handaki matang asida Liklainu gi anabasi tasengna yamni henjinba haibdu oirami mathangi numitni ayuk aduda nupi masangna tuna kaurei hayainu mapandam da tholo hayainu pana thuglei nupi dubu ubuda kauzei ine lakpiri mangol sida kakhatpiro nupi duna makhol kar warapna khumni ai phamba lakpa nate nangbu ko lakpani ngasi gi khutlang lei haiba nang khangliba natro hana selsu loine lokthokrabani aduga thabak subun laktaba yamna thuna law aiga puna labukta sakrasi hayainu na haizai ine aigi naw atombi do yamna kanana hadu leire mahakbu thadonu chatbado nungaitraduna ngasi si lepsabani ai adu ada khangde nangna thabak subu yawgani haidana selana lokthokraba natro nangna yawre hairagana aingonda lokkiba selsing ado hojik mapiro Lairabi hayainu magi mafamdari selama phawba leizadi mahakna khumjai ine aibu nasamakni khan nungsibiyo inigi khongkonduna ai haizarage inigi thabakto ai nongmu suzarage ngasi matangdi ai lakjararoige inaose kana naduna leire kapsinabana kanaroi thuna lao natraga seldo suna bawjing piyo Upai leitraba hiyainuna mangoldagi kumthaduna nupidugi makhong konduna haizage tawi maduda biyainuna masibu phatkhami aduga hai iche karigidamak migi makhong konduna haizagadoribano lairaba masabu nusibiba kanamta leite iche yumse leibiramo nanaw ai thabuk suba sasaruge wafam asida hayainugi thamoidi mase tana kaiba haibdu oirami haire yade karigi inauna Miki thabak subu chekani nakhoi animak kina che leiri phare nang nei naw tombi bo phajana senaramo nachi ai labukta lo khawu saluke nan halakani da mapot masai singa du puduna nupi du ka puna thokmina kirami piyainuna mamit ani da pirang sinthaduna masibu yengru lehawi iche nungsibi nangmu nungsibi misakti Ngasigi taibang pala sina ani suna lairoi ko. Nang di isinate, ay imani. Nung damtiribi isili inaw ani ki palim ni. Laira bagi awaba kaya sibo. Ay ko'y nagkarihim na kanganda na. Nang nanatanda na ngam na mapum na makuha na rin. Nataro isina, makisim do na. Pasa mapisol siya do na. Lamilam sa urasat pa do po urag. Isinang na. Nangis hingay na mamalala mapizula to na yengta to na higna kapa to. Ay nga si suka ouch. Palimpan daw ani do nang laysaram labati. Iche, nang nga si wahay mapum na magse. Ama tawaram loy ko. Bisagpik na, mamampa kay na krab manaw anibo hiyay no na saung na wiyolaki. Mayada hukadaba kaya dubo manaw anidaloy no hukto na pisaki. Akangkan minupini. Leipak lei kobi leirang mahakta kisu hena akhangkan bini. Asum na nongma mahuzin kibana numin humni marini gi matungni. Hayaino gi makutta lokhaw sel khara leiri madu paiduna biyaino bu yengduna hairei. Biyaino nangilanga do lahorasira. Madam khara phisa balipkhige ije sel khara duna inawlik laigi prit amatang oine lei bihausi. Pare. Prit oine leirogi ijena. Tanja aduda numit mari mangani chupna wamta nganglamdab Liklainuna asum nairei. Iche yai aigidi kari amata laibiragano. Hayainuna karigi leidani inauna pama makai isena loina leidoini hojik ai kaithilda chatlugani aduga phajau brit ama inaugi leirakkadoini. Sibada puba yaroidabadubu Lairuraga, karibu kanagani. Liklay, si baibu wahido, nang pangano. Iche,
ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯅꯣꯡꯒꯥꯒꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯎꯕ ꯐꯪꯖꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕ ꯇꯥꯏ꯫ ꯑꯗꯨ ꯏꯆꯦ, ꯉꯔꯥꯡ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯠꯇꯅ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯇꯥꯏꯕꯪꯗ ꯎꯕ ꯐꯪꯖꯈꯤꯗ꯭ꯔꯕꯁꯨ ꯃꯪꯂꯥꯟꯗꯗꯤ ꯎꯕ ꯐꯪꯖꯔꯤ ꯏꯆꯦ꯫ ꯍꯩꯌꯥꯏꯅꯨꯅ ꯍꯩꯍꯩꯗꯦꯁꯦ ꯀꯔꯤꯒꯤ ꯃꯪꯂꯥꯟꯒꯤ ꯋꯥꯅꯣ? ꯅꯆꯦ ꯑꯩꯒꯅꯦ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯏꯆꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ, ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯍꯩꯌꯥꯏꯅꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯃꯤ꯫ ꯂꯤꯛꯂꯥꯏꯅꯨꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯌꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯗ ꯑꯩꯅ ꯇꯠꯇꯅ ꯁꯥꯎꯈꯤ꯫ ꯃꯗꯨ ꯄꯨꯝꯕꯗꯣ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯆꯦ ꯑꯅꯤꯒꯤ ꯅꯥꯛꯇ ꯅꯥꯎꯇꯤ ꯁꯥꯗꯨꯅ ꯂꯩꯖꯕꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤꯗꯤ ꯐꯪꯂꯔꯣꯏꯀꯣ ꯏꯆꯦ ꯌꯥꯏ꯫ ꯂꯤꯛꯂꯥꯏ, ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯏꯆꯦ ꯑꯅꯤꯅ ꯑꯩꯒꯤ ꯅꯥꯛ ꯌꯦꯠꯇ ꯐꯝꯗꯨꯅ ꯑꯩꯕꯨ ꯆꯥꯛ ꯑꯃꯨꯛ ꯏꯟꯕꯤꯕꯗꯣ꯫ ꯆꯥꯛ ꯆꯗꯨꯝ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯎꯅ ꯆꯥꯕꯗꯣ ꯐꯪꯂꯔꯣꯏꯀꯣ ꯄꯨꯝꯅꯃꯛ꯫ ꯑꯍꯤꯡꯗ ꯅꯣꯡꯊꯥꯡꯅ ꯀꯨꯞꯄꯗ ꯑꯩꯅ ꯀꯤꯖꯗꯨꯅ ꯆꯤꯡꯃꯥꯡꯗ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯕꯗ ꯏꯆꯦ ꯍꯜꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕꯗꯣ ꯏꯆꯦ ꯌꯥꯏ ꯅꯅꯥꯎ ꯑꯣꯏꯅ ꯆꯩꯈ꯭ꯔꯕꯁꯨ ꯏꯆꯦ ꯌꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯖꯔꯕꯤ ꯏꯆꯦ ꯍꯜꯕꯨꯗꯤ ꯈꯪꯃꯤꯔꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯏꯆꯦ ꯌꯥꯏ꯫ ꯂꯤꯛꯂꯥꯏ, ꯅꯪ ꯅꯠꯇꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯂꯒꯅꯨ꯫ ꯏꯆꯦ ꯍꯜꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯂꯩꯔꯛꯀꯅꯤ, ꯃꯗꯨ ꯂꯤꯠꯀꯗꯣꯏꯅꯤ꯫ ꯌꯥꯡꯗꯧ ꯂꯝꯕꯤ ꯎꯐꯨꯜꯂꯛꯇ ꯋꯥꯎꯊꯥꯡꯅꯔꯕ ꯃꯆꯨꯒꯤ ꯃꯤꯇꯝ ꯑꯃꯅ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯀꯧꯔꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯇꯥꯔꯝꯕ ꯐꯝꯖꯥꯎ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯗꯤ ꯆꯠꯄ ꯇꯥꯔꯦꯗꯣ꯫ ꯏꯆꯦ ꯌꯥꯏ, ꯏꯆꯦ ꯍꯜꯅ ꯅꯨꯡꯁꯤꯕꯅꯤꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯏꯆꯦ ꯍꯜꯕꯨ ꯉꯥꯏꯔꯝꯗ ꯑꯩꯗꯤ ꯆꯠꯂꯦꯗꯣ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯜ ꯃꯋꯥ ꯀꯔꯤꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫ ꯏꯆꯦꯝꯒꯤ ꯂꯤꯛꯂꯥꯏ, ꯅꯪꯅ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯦꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯃꯤꯠ ꯄꯥꯡꯉꯨ, ꯍꯧꯒꯠꯂꯣ꯫ ꯏꯆꯦ ꯍꯜꯂꯛꯂꯅꯤꯌꯦ꯫ ꯏꯆꯦꯒꯤ ꯂꯤꯛꯂꯥꯏ, ꯇꯥꯕ꯭ꯔꯣ? ꯏꯆꯦꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯑꯃꯨꯛꯇꯅꯤ ꯈꯨꯝꯃꯨꯁꯦ꯫ ꯏꯆꯦ ꯍꯜꯂꯛꯂꯅꯤꯌꯦ ꯂꯤꯛꯂꯥꯏ꯫ ꯃꯤꯠꯀꯤ ꯄꯤꯗꯅ ꯃꯥꯏꯊꯣꯡ ꯑꯗꯨꯃ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯩꯌꯥꯏꯅꯨꯅ ꯊꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯅꯥꯎ ꯌꯥꯏꯃꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯔꯝ ꯈꯪꯂꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯔꯤꯕ ꯃꯅꯥꯎ ꯑꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯝꯃꯤ꯫ ꯏꯆꯦꯝꯒꯤ ꯂꯤꯛꯂꯥꯏꯅ ꯅꯨꯡꯁꯤꯕꯤ, ꯏꯆꯦꯕꯨ ꯉꯥꯏꯔꯝꯗꯅ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ? ꯅꯃꯤꯠ ꯄꯥꯡꯉꯨ, ꯏꯆꯦꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯕꯨ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯏꯆꯦꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ꯫ ꯏꯆꯦꯒꯤ ꯂꯤꯛꯂꯥꯏ, ꯏꯆꯦꯅ ꯀꯧꯕꯁꯤ ꯇꯥꯗ꯭ꯔꯕꯔꯣ? ꯏꯆꯦꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ꯫ ꯏꯆꯦꯒꯤ ꯂꯤꯛꯂꯥꯏ, ꯍꯧꯒꯠꯂꯣ꯫ ꯍꯩꯌꯥꯏꯅꯨ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯎ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯖꯔꯤ꯫ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯐꯝꯖꯥꯎ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯊꯃꯣꯏꯒꯤ ꯅꯤꯡꯉꯝꯗꯕ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫